Khongman Zone 1 da leiba Somola Enterprises da computer machine ki mateng da natana tongan ba machine kaya sizinaduna nupi singe similon da hena khumang chawsina thabak suba ngamale computer gi mateng na matau karamna kadai fawba khumang chawsin hanba ngamlabagi haibagi matangda LTV gi akhanaba pawdam ama lawminase Hauze akhoi leijariba mafam asi Khongman Zone 1 da leiba Somola Enterprises tani mafam asida computer machine gi mateng na nupi singi simitlon da hena khumang chawsinna thabak suba ngamhali hairi hiram asigi matangda hek haurakpadagi hairagadi sahi traimpan muk sure ko computerized machine da di mari lei asawbada anima aduga masada logo lonbagi animga aduga punna kanghan mompapida adagi mayam se loi punna punjalaga di moi huji aigi thabak suri se mitratu moitratu na thabak suri aise si sinpham sina smaina mapung oina saise hingani haiba ahamba sungtha thajarude ko ai isagi hobby oina sum haurakpane adaidi koi hujikandi thabak su phangaktaba thabak phangdana sum lei badi yadabanina ko senthokta badi yadabanina aina su pamjaruba kaubaga ai flora se yumda dum tek lonba haure adagi di isagi segi nupa mayum sida haidare ne ko saisda moigi dukan leijabadagi machine amani hakatana lakai gi isan sing puthoktana kharaga tambiba sum tek haure sahi ahum mari di admaina dum haugre adagi akoi aigi ipuroi ba haidare ne ko aigi nupa sina mana sen chongdana lon tawdana amadi ahambadi isana paisa puthoga leire ani suba leiba sisimadi akoina lon tawraga akoi nupasina sen chongdana tawraga lon tawraga lei mayekti hapningba design akoina semaga ko atum hapa yai matamduda akoina phanek sida siga chanaba midugi apamba migi choice haibam lakani dana saijana silon piu haibado akoina matamdugi matung ina design do semaga laikiba laikrabong koidi akoina mu khando ani saijana silon piu haibani na akoina khallaga apambado khallaga lonbei wane ba design di akoina hapning ba hapa yai haidar aigi sejda maru oina hoi phanek simasu maru oina lole ko aduga kanghan mompak phida luhongbagi set hairaga ko kanghan mompak phidak sima maru oina aigi da yam chatle aduga phanek serauba matamda yonba kudai phanek phi suit muka suit anamba kharaga loi hapsanjare haitare ko magi phanek tugi matung ina akoinigi loliba mayek tuga yengnaraga price lepe ko aduna tanja gi yengaga akoina phanek se dum yole haibatar Chakholakpagi matung ina computer machine gi technology sijinaduna makhal makha kaya gi potlam kaya londuna sijinaraga mayam da pak sanna sandukli hotpu hotnarabadi mai pak taningai leite haibaduni maramasina isana pamjaba lambida khongthangjinba matamda ninghannaganu hainasu thamlakli hiramasigi matangda pawdam jaribi sitalema popongaloinena video journalist henthoiba elite news Khongman